SDO Tousem gi matik chaba office building Tousem Sub-Division Headquarters da thambiyu haina numit kuntrani gi matam thakibada lengang na thabak paikhalaktabagi Sub-Division asigi mafam pumnamakta ngasi hingnongyai matam kaktaba total shutdown gi khongjang lauthokre. Tousem Headquarters Student Union, Tousem Area Student Organization, Jimmy Student Organization Manipur amasung Stramran Segment Boys Hari Balu Mari Asina ngasi punna thadorakhiba cherol amada SDO Tousem gi office asi hojik Tamilung District Headquarters da thamduna mathau tawhaliba asina Sub-Division asigi thabak thoram sing ningthina pangthokpa ngamdre amadi SDO office leitabana Sub-Division asigi miyamna khudong chadaba kaya mayoknare. Maramaduna athubada SDO Tousem gi matik chaba office building asi Tousem Sub-Division Headquarters da thambiyu haina kayara lengakta haijaduna lakhibata natana madubu thabakta onthoknaba numit kuntrani gi matam thakhi adubu lengaki maikaidagi demand asi thabakta onthoktabana total shutdown gi khongjang changsinaba warep laukhibani lengakna thabak paikhalaktriba fawba matam kaktaba khongjang asi changsingani masida Sub-Division asida lairiba CSO sing mahairoi lop sing amadi miyamna mapung fana saugatpiu loinana khongjang changsilingai manungda thorakpa afafatta pumnamakki tekchak Manipur lengakna pugadabani amaromda khongjang asigi manungda essential service ki thabak singdi komthokani hairi.